Manipur thugaina ba honaribasingna sungam ngamalloy Chief Minister. CM na Imphal Ring Road Project urebu yung tamkhay. Tampak tairang taubigano ay koy na maipakanay. Ngamkhay ngakpagi daita laingak na lauzage Chief Minister. Sa hilisinganihen bagi puwari bu ngak senduna tamlaki ba Manipur gi apun bagi sagtam thugaina ba. Kukising na honaribasing Manipur laingak na sapsana thengnaganay. Tampaki mapamsing da mikal da maitiyaw raba miyoy sing na apang ba mi thiraga wakat mi pam ba rally sa tunay rang sagat pagi thabak pum na magtokpiro hay na Chief Minister nong thongbam biren na lamdam sige miyam da apil tawkray. Wapa masi kilometer 51.23 sang ba lupa crore lising amaga chatret hompugo taruksang na sagada ba Imphal Ring Road Project ki urepu yung tambagi thawram ga mari laynan na atoy ba mitunglen oy na saruk yaki ba Chief Minister na ponggo kibanay. Asian Development Bank ADB gi senthang makada haukiba lising ani taraga mga taraga taruktagi tanarakiba Imphal manunggi lambi thonggi phibam phaganaba tanarakiba project ase lising ani kunda ayaba phangduna athuba matamda sanabagidamak ngarang urepo yung tamduna miyamdagi yaifarol ni vanay ing lising ani kuntaruk phawbagi manungda Ring Road Project ase loisina papandam thamle. Chief Minister na makatara duna hat panata na upay layti hayba matamdugi laingak adu haujikti natre singa masung tam ani magpunna chawkhan na bahona bagi mathakta miyam amadi security singi mathakta aphaba mari lairaba matam nei sahi lising ani hen bagi puwari ngak senduna ipai pusing na thamlamba apun bagi ngamkhai ngak bagi thaudang Manipur laingak na lawga nei lan loisina bahona ringai cherakta mikhal da mai pakhaugdraba miyoy singna insinduna Manipur gi tampak teirang sagat pagi thabak lepiro tangjaduna changjafam lawriba kuki militant singna mapuwai riba maitai singda onsinduna lan haurak pase mapuna ngampham thoe Thani pani halaklaba kangluki lana si loisina ba BJP gi MLA minister sing na ahing tumdana ngasi fawuda hona ring matamamada Manipur gi manungda khwaidagi sothaba district wairamba Tamenglong ngasi de khwaidagi senmelonda saukhatpa district wairai chingda saukhat thawrangi thabak paikhat pada tampaki miyam na mateng pangba tampaki saukhat thawrangda chingi miyam na mateng pangba tangai fadai sahi lising kayagi mamangdagi miga laiga samnaringai matamdagi loinaraglaba chingtamgi afaba mari thugaina ba hona riba Kuki Furup Singh haujik paliba BJP gi laingak asina lemna tharoi mahak na makha taraduna lan gi awaba chaitheng nang labasu chawkhat thawrangi thabak paikhataba yade haibagi wakhalon adu puraduna project asi loisina ba honaba nei school fagalan si haiba mission gum college fagalan si haiba mission laingak asina paikhatuna Imphal West district ki manungsan ba pasoi kendra gi manungda lariba Oriental College su ariba college ama nei college asi afaba infrastructure ama waina semgana ba lupa crore Taruka lak ni fugani thoigi project ama haptuna semgat sagat pagi thabak hauraga nei Manipur da ising phangdabagi awaba ngasi dagi chahi taragi matungda mayok naraga nei awaba si kokhan nanaba Manipur miyam na section ba mathau tai ising marang kaina leigada ba part sing ising leitaba u haugada ba mapham kaya kokthoktunna khultasin ba made mayai ka bachinja kaya thaduna mangan na ba honari base Manipur lengang na thingna ba honare sana khona bagi lamda malemda chauba phida lawriba Manipur gi sanaroi sing yokhat pagi tangai fadaba laibana one village one playground haibase tangai fadaba lainga kasigi mission nei mission asi mai pang na ba MLA singi local area development fund gi senthang makada chahi gi oina lupa lak yangkai hompu sanction tawre masigi mathakta lairaba lamdam sigi miyam gi chawkhat thawrang gi manungsan na chahi amada kendra mamam ge yum kun sana ba lainga kasina honari hai khe Paumi sing na hangba wahangi pau khumpira duna Manipur da Indian Constitution gi Article 355 sana ba natraga chana da bahai bage wafam mafam kaya da ngangna khraba wafam nei masigi matang da makhata na hainingai leiti hai na phongdokhe thauramadu da saruk yakiba Works Minister Govind Das konthok jamna hai missing hengalakpaga mari lainan na Imphal City manung da luna na thamna ba made chathok chasin da traffic jam gi thengnari ba awaba singa se kogan na ba haujik paliba lainga kasigi Chief Minister gi manglan singi manung da Imphal Ring Road Project asisu aman nei masigi mathakta water body waina laigadaba tongan ba part sing musilaktuna isingi awaba mayong na badana tana mapandagi sakta ba lakiba uche kaya uba phangludraba matung lamfel pat sengbat sagat pa haure sahi chamagani gi mamangda uba phangkhidraba uche kaya lamfel pat miyam na uba phangle Minister na makha taraduna lisingani taraga mga taraga taruktagi tanarakiba Ring Road Project ase Lisingani kunda Asian Development Bank na ayaba pirakpaga loina na kilometer 51.23 sangba project asigi manungda noise pollution thoktana ba mechanism yaure project asigi manungda upalwapal thaduna green road on thokna ba friendly environment hamna ba hona re
kilometer 51.23 gi manungda kilometer 9.50 na lane mari amadi kilometer 41.50 na lane ani ne apun ba senfam lupa crore lising amaga chatred hompuga taruki manungda ADB na chada marfudra granway na piraga lemauri ba chada tarana India lengang na puthokadawa ne Imphal Ring Road Project asina lamdam sige miyoy lag taraga ni panhen bada hagtheng na kana ba fangan ba ngamgan ne lag taraga ni panhen bada nakoy na kana ba fangan gadaw riba project asi mai pak na bahona bada lainga khakta na ngamloy miyam gi support ama ditiang bang mathau tai hai khe Ring Road Project ure buyung tamba duga mari laina na pasoi kendra gi manung da laiba lukhrabi singda Chief Minister na widow pension Ujwala scheme gi beneficiary sing amade KPN PD gi ration card su yanthokhe Thauram aduda paliba laingak asigi minister sing MLA sing Chief Secretary yauna department singi commissioner amadi director su saruk yakhe